Ngasai sai tholuraga laisinba tanbagi uiraga ngaihak lei tanza sida tomthinsu laktana yaisna bahodolai kaino sairami myan sida yaisna bit itekte kheilerambani tomthin lakpadai ma khara di phare aino Mr. Yahengi contract to sign tokre aduna hayeng se magi yumda chalani aduine posai mayam ama sai thoga leirise pek tokduine wase tamada tomthin maithong do sat hanjengki nakanda lairiba contract file do paktokuna yengi asuk yamba pesa kaigino nangna khudakta sign he to thokriduba magi khudokta manghalurabanina aina laledana kari du paile antugi sumathakta aise doctor ne hamado oirabanina ngan babu hanabala yengi sukhali ngan babu hena lumna lobana contract aina sign tokibane asi haiduna hairaklami asuma makni doctor amana pesengi damakta kayabda wasai haiba tamthin sukhangi Mr. Yahenga yaisnaga anise naksin nakrani haiba ma khangi adubo ma wafamse thamoida khak thamkhre tomthin hanta mukasu ma nungsibada yahau thengba haibada oire yumda halaklaga yaisna moini kamina kiba photo dubu ingjaduna pangmande haiduna masa matomda warauze nakan amaromda oireina laijabu tana tanadana peting tawa huzali Hoiregi nupi thembagi kadar mayamdo laijadadi amata sangde ma oina khuiraga to I cha thafamduda peting toge tobani laijana sa he hizin birakpodida khurito loktho halli hoirei su khangi laijase araiba nupi da thi haiba laijabu magi oigani haiba wafam sisu magi mathamoida thoktuna thamkhre office sangnai na kadana nupi sigi thamoi sibu pelhan bangamnaba ma hotnaragi haina khankhre amaromdana salak haibasiyo do magi salak to leptri laijaga yaisnaga lairiba apartment do mana laikhre yaisnana apartment leirisage gino udo makrido yumsidane aduna mafamse min laikhrabadi udo to phangbo wagani aduna apartment se laibane nangi maroiba potu khak urugalao anamba sida thamamo adudi nangna apartment se leirabanina thagi baradi laija ibanina 50% tang thigani aisu aigi sendogi khandabe ade aduna navani da thagi paisa se 80% di discount pigani is 80% discount piragadi nangdi kaida tongzariba wa haiba loitringai Abenao 80% discount pikrasu lemhoriba 20% dadi paisa oina thigada banate ekhuyani gi contract thani sangtogani aduna nangi percent haidane paisa ga gi mahutta contract oina matam sangbai wane yes not the problem si hairamaga gari do thoduna sakhi hingsaba asigi langda chahi amaga thani si hairaga yaisna lepaga laihawi asumna mathangi numita mana pugadaba darkar oiba ozai khaido yamsinduna magi sakta nusidaba siyogi manakta lakle yaisna bo yumsida lairiba kamayam to taklammi akon bada yaisna na laiganaba ka ando asuna nubidangi matamda yaisna na chak thonglingai ngan bagay hen ngana dining table da hamdana lay matam sida ngan bagi haraw bagi mamido maithong sida ude adu ubanda yaisna na Mr. Yahen nga moini se nungsinaba mana banena yaisna na maray ga kolaga kawrai nada tabra Mr. Yahen di yaisna na maray ga kolaga kawrak padanda hinande tangsilaglaga kailere ngan bagi mamangda aikoy ni se nungsinana laibagi mawangda use pokpadagi romantic amuk to oizadaba nupa se kaidaw doy no khangde
ꯄꯣꯛꯄꯗꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯃꯨꯛꯇ ꯑꯣꯏꯖꯗꯕ ꯅꯨꯄꯥꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯅ ꯇꯥꯛꯑꯒ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯀꯦꯌꯔ ꯀꯔꯝꯅ ꯂꯧꯒꯅꯤ ꯍꯥꯏꯕ ꯁꯤꯡꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯉꯥꯟꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯉꯁꯥꯏꯗꯩ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯃꯌꯥꯝꯗꯣ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟ, ꯌꯥꯏꯁꯅꯥꯅ ꯍꯥꯏꯕ ꯏꯌꯥꯗ ꯌꯥꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯁꯨ ꯈꯪꯖꯗꯦ꯫ ꯑꯣꯏꯔꯦ, ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯉꯥꯎꯍꯜꯂꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ꯭ꯔꯥ? ꯌꯥꯏꯁꯅꯥ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟꯒꯤ ꯃꯅꯥꯛꯇ ꯁꯛ ꯇꯥꯈꯠꯈ꯭ꯔꯕ ꯁꯤꯑꯣꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯁꯤꯔꯥ? ꯅꯠꯇꯦ, ꯃꯥ ꯑꯉꯥꯎꯕ ꯅꯠꯇꯦ꯫ ꯃꯁꯥ ꯈꯪꯗ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯅ ꯃꯥ ꯑꯉꯥꯎꯕ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯌꯥꯏꯁꯅꯥꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯁꯤ ꯃꯁꯥꯅꯁꯨ ꯌꯥꯗ꯭ꯔꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯑꯣꯐꯤꯁ ꯀꯥꯔꯛꯄꯗ ꯍꯥꯟꯅꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤꯈꯩꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯄꯣꯏꯔꯩ ꯎꯕꯗ ꯁꯦꯕꯥ ꯁꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯪꯂ ꯇꯥꯏꯕꯪꯂ, ꯑꯩꯒꯤ ꯃꯤꯠꯇ ꯅꯨꯄꯤ ꯑꯃꯨꯛ ꯄꯪꯎꯗ ꯎꯕꯗꯨꯃꯨꯛ ꯍꯧꯔꯛꯑꯕ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯅꯥꯁꯦ ꯐꯈꯤꯕ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ, ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯇꯣꯟꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯉꯩꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯄꯣꯏꯔꯩꯅ ꯅꯣꯏ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯤꯁꯇꯔ ꯁꯤꯡꯂꯦꯟꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔꯅꯦ꯫ ꯃꯤꯁ ꯂꯥꯏꯖꯅ ꯑꯩꯈꯣꯏꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯗꯩ ꯂꯥꯛꯄꯅꯦ꯫ ꯂꯥꯏꯖ ꯄꯜꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯅꯨꯄꯤꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯣꯏꯔꯩꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯎꯕꯗ ꯄꯣꯏꯔꯩꯒꯤ ꯈꯨꯠꯇꯨꯅ ꯐ꯭ꯂꯥꯏꯌꯤꯡ ꯀꯤꯁ ꯑꯃ ꯇꯧꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯑꯌꯥꯕꯤꯅꯤ ꯇꯥꯝ ꯑꯣꯛꯑꯒ ꯐꯠ ꯂꯪꯊꯣꯛꯈꯤ꯫ ꯃꯈꯨꯠꯇꯣ ꯐꯠ ꯐꯠ ꯀꯟꯊꯣꯛꯑꯒ ꯆꯠꯈꯤ꯫ ꯄꯣꯏꯔꯩ ꯍꯟꯇꯛꯃꯨꯛꯁꯨ ꯈꯨꯏꯔꯒ ꯂꯩꯍꯧꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯣꯐꯤꯁ ꯂꯣꯏꯔꯗꯨꯅ ꯄꯣꯏꯔꯩꯅ ꯂꯥꯏꯖꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯨ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃꯒ ꯐꯥꯎꯕꯤꯔꯛꯄ꯭ꯔꯣ? ꯌꯨꯝꯕꯧ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯒꯦ꯫ ꯊꯦꯡꯛꯁ꯫ ꯁꯤꯡꯒꯜꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏꯈ꯭ꯔꯅꯤ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯃꯣꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕꯅꯤꯅ꯫ ꯑꯁ, ꯑꯃꯣꯝ ꯂꯥꯛꯑꯕꯒ ꯑꯝꯇ ꯇꯣꯛꯀꯣ꯫ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀꯔꯤ ꯕꯤꯠꯇꯒꯤꯅꯣꯕ ꯅꯪꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯍꯜꯂꯤꯁꯦ? ꯕꯕꯥ ꯁꯤꯡꯂꯦꯟꯅ ꯃꯃꯤꯠꯇ ꯃꯁꯨ ꯎꯕ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯗ ꯌꯥꯗ꯭ꯔꯕ? ꯑꯣ, ꯑꯩꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯠꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯣꯏ ꯇꯧꯔꯤꯁꯦ꯫ ꯅꯪꯒꯤ ꯆꯠꯄ ꯆꯠꯇꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯕꯕꯥ ꯁꯤꯡꯂꯦꯟꯒꯤ ꯑꯣꯔꯗꯔꯅꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯖꯤꯟꯕ ꯉꯝꯗꯧꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯦꯅ ꯂꯦꯞꯈ꯭ꯔꯕꯅꯦ꯫ ꯅꯪꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯗꯩꯅꯦ ꯋꯦꯜꯁꯤ ꯁꯥꯒꯩꯁꯤꯒꯤ ꯃꯃꯧ ꯑꯣꯏꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯍꯥꯏꯕꯒ ꯄꯣꯏꯔꯩꯒꯤ ꯐꯣꯟꯗ ꯃꯦꯁꯦꯁ ꯃꯔꯤ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯗꯤꯅꯔ ꯇꯧꯁꯦ ꯍꯥꯏꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯖ ꯌꯥꯝ ꯀꯥꯛꯅ ꯕꯥꯏ ꯕꯥꯏ, ꯈꯔ ꯆꯤꯜꯍꯧꯈꯣꯅꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯗꯨ ꯂꯥꯏꯖꯗ ꯃꯃꯤꯠ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯉꯒ ꯌꯥꯝ ꯆꯥꯛꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯍꯦꯟꯁꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯂꯩ꯫ ꯃꯤꯇꯤꯡꯁꯨ ꯂꯣꯏꯔꯗꯨꯅ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟꯒ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯂꯦꯞꯄꯤꯕꯗꯣ ꯍꯟꯅ ꯐꯥꯎ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯁꯅꯤ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯇꯔ ꯅꯤꯇꯥꯏꯅ ꯍꯦꯟꯁꯤ ꯒ꯭ꯔꯨꯞꯀ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕꯩ ꯋꯥꯐꯝꯁꯦ ꯔꯤꯖꯦꯛ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛꯂꯦꯁ ꯑꯁꯤꯕꯨ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯅꯕ ꯈ꯭ꯋꯥꯏꯗꯩ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯇꯦꯞꯁꯦ ꯃꯤꯁꯇꯔ ꯅꯤꯇꯥꯏꯒ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕꯁꯤꯅꯤ꯫ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ ꯏꯇꯨ ꯇꯨꯛꯊꯔꯒ ꯂꯩ꯫ ꯃꯤꯁꯇꯔ ꯅꯤꯇꯥꯏꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯕ ꯌꯥꯔꯛꯇ꯭ꯔꯤꯕ ꯃꯔꯝꯁꯦ ꯃꯍꯥꯛꯅꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯍꯧꯈꯤꯕ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯃꯤꯁꯇꯔ ꯅꯤꯇꯥꯏꯒ ꯑꯦꯄꯥꯔꯠꯃꯦꯟ ꯂꯧꯅꯕ ꯃꯍꯥꯛꯀ ꯌꯥꯅꯔꯨꯔꯕꯅꯤ꯫ ꯁꯣꯝꯒꯤ ꯏꯄꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯈꯨꯗꯛꯇ ꯀꯦꯟꯁꯦꯜ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯀꯦꯟꯁꯦꯜ ꯇꯧꯔꯕ ꯃꯇꯨꯡ ꯑꯃꯨꯛꯀꯁꯨ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯊꯤꯅ ꯃꯇꯝ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯤꯇꯤꯡ ꯅꯧꯅ ꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯁꯅꯥꯗꯣ ꯇꯤꯉꯛ ꯇꯤꯉꯛ ꯔꯣꯁꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯒ ꯂꯩ꯫ ꯃꯤꯁꯇꯔ ꯌꯥꯏꯍꯦꯟꯗ ꯅꯪꯅ ꯌꯦꯠꯄꯤꯕꯁꯦ ꯌꯥꯝꯅ ꯐꯖꯅ ꯌꯦꯠꯂꯕꯅꯤ꯫
Nakhoi ani se asengba natai na naus nate contract marriage ni habasu aina khangi nang di kamai na khangi ba Rosni na makha taradana aina khangba khangdaba nang darka oidine nang na Mr. Yahinda piri ba ayat ba mayam se kama helabani aduga mana len family ga hem family ga gilu hongba gi wafam se tarai ba mati nate Mr. Yahinda tarai na leithokpasu yaroi nangbu imunga nisiga panaba ngamdoribo asi hairaga leithotuna chakhi Rosni se atai kana sunate Mr. Yahinga pi ingai dagi yamna nakna loinarakpani sida sunate imungani yanaduna moi ani na pamiba lambisina mai hek pakpaga luhongasi haina leinaribani adugini Rosni na pongna ngangjariba aina tawrisibu karino aina mabu karigino asat nungsiriba ai hojikti pangal thotre aina tawdoise karino Simbu ai ira khaktaradane ngasi aina phawriba maisakse nangdi phawdaba oyuko yaisna wahai khara se matomda sonjaraga tamna tholai tomthinsu ngairaga leirami nupi se tholakpa ubada tomthinsu gari dai kumtharai nakandagi Mr. Yahensu yaisna gi manakta changsilai madu ubada tomthin ngaihak pandana lei matamsida yaisna na ai soikre asi haidna tapna hairai Mr. Yahen kari su khanjaluba tawdana arise laslao yarani ai andom hanjakhrage numidang sida nangi dressiga nathanda amai handorige asi hairaga magi litliba koto lawthotuna yaisna da lisinbirai tomthinsu tamna anisigi manakta changsilai Mr. Yahen na asumna hairai ai mabu tinbiramage haina hairai Yahena yaisna da laisinlaklaga nang wagalak minairo ai thilamage chalase haiduna yaisna da onsilai ai sakhrage hairamaba matungda tomthingi gari da kakhakhre Yahensu yengduna adumang leijahowi asumna yaisna na tomthinga haminare yaisna gi maithongna tariba awamado tomthinsu khangibani edorage ai drinks khar thakpa pame haina khumei asumna yaisna ga tomthinga se bar amada lakminare tomthinna noibani ngakhatna bra ngakhatna de aina asoiba aina arama thaba ama tawrubaine aranba ma tawrabadi soikhre langkhre haina thuna ma haijahubada khane aduna tabataragadi wakhalda hena problem lakadoribani yaisna na tablapna khumei mitrangi phajaba phisel aiteng na yomlabi Cinderella mage khuding makso gari gi katana umtarani thoi hek tagiba matamda umna mapuduna sakhibane ai oibasu yararoi tamba wasak amagi mapu oigi khalure yaisna drinks to sip amal ni singi aduga mapi raselaga hairai aidi sakhenbi amasu natte magi thabak khuding makta aina ayat papi ba oirame si hairaga yaisna lukthadana laiki tanja sida oireina bara sida lakpa matamda yaisna ga tomthingana lairambada ure asidai oirei su ingangakna yengi sigi matungda follow thotuna Mr. Yahen da call tokhi baga nupa da su phatlaki ma kai da lehoge mafam do taktana puna changminare yaisna nupa si changakpa ubada tinga yengi aigino sidala ise haiduna hangai Mr. Yahen yaisna na hangiba wado khumde tomthinda som thokiba yadribra haina hangai nupi siga wari sanaba tomthinsu tamna hogalai poirei su tomthinda intro tawraga puna tongminakhre yumda halase haiduna nakanda lairiba koto lokhatuna yaisna da tapna insinbi tanja sida Rosni gi call amamuk lai call do phat paikhatkre Rosni na Mr. Nitaina reject tawra abanina plan A se
fail oire. Aduna atopa plan B amu silase. Hoi, torose. Yaisna nupasige koto lokthore e aduga table adapna thamkhraga ekhoi anigi contract to terminate torose. Terminate torose haiba. Ekhoi ni ki contract loigadoba matam yam masuwali. Nangna terminate toba pamisna kari maram gino. Ngan basu mathanta school sa pangamme. Wangan basu tapna tapna ngamani. Huzikti ay yaudrobasu angang se matomta phagalaani. Aduna ay nagi thabakta sumyat pasisu ay pamdre. Ay nongoda wakhal amukta de khalaningi. Phare. Huzikiti ay loinana yumna halase. Ekhoi anina sasin namba ite ina oigadabani haiba pandamse aina inba ngamdre contract ase terminate tokro ase hairaga yaisna tarakliba pido nupa sibu uhandana maphamasdei laithoklaga thokre Mr. Yahen yaisna bu khamba sungamda adumak leptuna leihowi asumna poireise Mr. Yahen ga hanminare e poireina Joyce ani semaga Yahen da ama pire e Mr. Yahen na Nangna ahing nung yaisda ay giyam sa lakpiraga tawrisi kaino. poirei thawa sade glass to thamaga haire e Ngay khose. Kay gino ba? Ekhoi itay mana sauraga sakrido. Nate, itay mana nangonda chitawraga thambiramiro. Ha? Nangna khaliba nangona chitloina tawbiramba mayamda adumaina tawrangani khaliraba. wada tamada poireina Ha, saksidi. Nangna wakhal nungaidabadada lakpire. Aduga engonda oina chasile. Nate, sauraga sakhi haido Rosnina maram oiraga roba. Rosnigadi karimta mari lenade sita. Loibani angang oiringaida engagement tokhi haidaine. wada tamada Mr. Yahen na Adugidi karimta leiteda. Ainasu yaisnada fazana wari tawkrabani. Ahalsingi warim thawremne. Aina karisu serious tasande. Hoine. Adu oiradi farene. Nangnasu itay manasu sit amna tawnabasu nate. Nupi haiba jase kaisu nataba maram amagisu paithokpa paisinba yam toina tawbane. Aduna itay mana sauriba maramdo khangto. Aduga problem da solve tawro. poireina hairiba wase taraga Yahen mangal to haifen nomi asumna mathangi numita yaisna su senikta langtuna leire WhatsApp ta laijaga su pau phonglari Mr. Yahen ga contract to terminate tawnaba haikre haina pau tamlami tanja sida room gi thongdo thilai changbiro Mr. Yahen office lomda chatringai nupi sigi manakta hana lakle yaisna gi mamangda thariba situna phamthara e Sengna hayo. Nangna contract se tokpa pambagi maram se kai maram gino. aigi thabak loire kaino adugi su mathakta aisu aigi career da hena publicity fininge Oh, fai. Aisu yaninge. Ado nangi se ranking tawbudi nate ko. haina haizila e yaisna sora sangba mo hondo aga Mr. sigi mingthon se ai hauji pamjatre mayam gi mabangda nungsinaba leiba man badusu ai kizare anyway nangbu pamjaba nupi kya masu leiribane aina moi mayam gi sithasin boi da thoe aduna ai madu pamdre asumna nupi sigi thokpa panghaida haire e Mr. Yahen na wasi tuba kakaga Contract se terminate tawba yadre. Maramdi contract na inakibagi matungina second party oiriba. Nang nanganba sibu school da fazana kahanba ngamlaba. Amadi social life da fazana adapt tawba ngamlaba matamda contract se
ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯅꯆꯦ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ Story Collection channel asibu like, share, subscribe, comment, sungsoi soidana tawbiramu. Soi khilan khiba yawrabasu viewers khudingmak